खमजरी ISTV पाव मियंग ताबीर पेसिंबो अहनमतदा तरामना उक्चरी अहनबदा मरोइबा पाव स्टेट असगी पावमी सिंगना की अखंग यावदना मथौ पांगथोकपा ngamnanaba प्रेस काउंसिल ऑफ इंडिया की सब कमिटी ना सरकार दा खंगखरै मणिपुर की ngamkhai की matangda राजनीति तौबीगनु सरकार ना तौफम थोकपा खुदिमक तौरी हाइना डिप्यूटी चीफ मिनिस्टर गैखांगम हाइख्रै अमदे आरके हेमा कुमार बो MIT की प्रिंसिपल इंचार्ज होइना हापखिबका लोइना महैरोय सिंह हॉस्टल दा हंजिनखरै पाव संदों पिजरे नुमिनिनी की खोंगचता इम्फालदा लाखिबा प्रेस काउंसिल ऑफ इंडिया की सब कमिटी ना स्टेट असगी पाउमी सिंगदा माइकै कयादगी अकी अखंग पिदुना मथौ पांगथोकपदा अपनबा ओरिबसिदा सरकार ना मतिक चाबा थबक लौखटपिनबा खंगनखरै ngasi सब कमिटी की कन्वेनर कोशरी अमरनाथ न लुचिंगदुना मणिपुर की डिप्यूटी चीफ मिनिस्टर गैखांगम ग उनदुना वाफमसी खंगखिबनी ऑल सेक्रेटरिएट लेबा कॉन्फ्रेंस हॉल दा पांगथोखिबा मिफम असिदा सब कमिटी मेंबर सिंह कालियन बरुआ अरविंद टैंगसे अरुण कुमार अमसुंग आमजू की प्रेसिडेंट वांगखेमचा संजयशु सरुयाकी मिफम असिदा आमजू की म्यूट सिंगना स्टेट असिगी पाउमी सिंगदा स्टेट एक्टर अमदे नॉन स्टेट एक्टर सिंगना तोयना किहन खंगनबा तौदुना सिनफम असिदा लैरिबा सिंग मथौ निंथिना तौहनबा ngamdre सरकार ना पाउमी सिंगी लोकलिबा सेक्शन थौरांग सिंग पेनिंगाई ओइदे पाउमी हातखिबा थौदोक खरदसु सरकार ना थबक निंथिना लोखटपिदे हाइबा वाफम पुखतखे PCI सब कमिटी की कन्वेनर S अमरनाथ ना सिक्योरिटी पर्सनल सिंगना पाउमी सिंगी मथौदा खुद थिंजिंदुना मसागी मथौ तौबदा अपनबा पीबा हाइबसि चुमदे नॉन स्टेट एक्टर सिंगना पाउमी सिंगदा किहन खंगहंदुना मसागी मथौ तौबदा अपनबा पिरकपा मतमदा मतिक चाबा गवर्नमेंट ना थबक लौखटकदबनी डिप्यूटी चीफ मिनिस्टर ना स्टेट असगी पाउमी सिंगना लौरिबा थौदांग असि यामना चावी सरकार की सिक्योरिटी फोर्स सिंगना पाउमी सिंगदा करिगुंबा मतमदा पाउ फाउनबा वाटपदगी थोनिंगदबा थौदोक हेक हेक थोई मसी तुंगदा थोक्तनबा चपचाबा थबक लौखलगनी नॉन स्टेट एक्टर सिंगना पाउमी सिंगदा की हलपा मतमदा मथौ तौबा ngamnaba सरकार नसु पाइखटपा याबा थबक पाइखली फोंथोखि the advancements of the contemporary world, the role of press become more and more. So people talk about this as a fourth pillar. So with that importance in mind, so the state government also giving very important standards. And so far the working journalists and press fraternity, and try to build up a good rapport and the full understanding with the government and the press people. I think so far so good. I think there is no any kind of misunderstanding or some area that we cannot touch upon because of certain factors. There is different things. But the important essence, the state government is failed for that. We have frequent interactions with them. If there is no problem on their part, we are ready, free access to given to them. You see, we have more than 50 underground outfits. Let's say a state like ours, having a population of 27 lakhs, 50 outfits. To tame this 50 outfits is not easy task for the government also. And now, I think with the help of the people, now things will become a bit better now. मणिपुर की ngamkhai की matangda राजनीति तौबीगनु सरकार ना तौफम थोकपा खुदिमक तौरी हाइना डिप्यूटी चीफ मिनिस्टर गैखांगमना पांगैदा लैबा मणिपुर पुलिस ट्रेनिंग कॉलेज दा पांगथोकपा नुपी पुलिस कांस्टेबल सिंगे नेपाल सुबा बैच के पासिंग आउट पैरेड की थोरमदा हाइख्रै थोरमदुदा MLA सुरचंद्र MLA विजय DGP MK दास मणिपुर पुलिस ट्रेनिंग कॉलेज के डायरेक्टर P डोंगेल अमदे मणिपुर पुलिस की मकोक थोंगबा कयासु सरुयाखे डायरेक्टर P डोंगेल ना नुपी कांस्टेबल सिंह अदुबु लैबाकी याइफना बखोनगनी हाइना वासक लौखे थोइदोक हेंदोकपा अफबा नुपी कांस्टेबल सिंह मना मथुम पिदुना पुनिंग थोगतखे P डोंगेल ना हाइखिबदा मणिपुर पुलिस ट्रेनिंग कॉलेज दा चटखिबा अगस्त की तांग 38 फाउबदा नुपी कांस्टेबल चमापनगा सुमना निपान रिपोर्ट तौरखे मखोय सिंह अदुकी मनुंगदा ngasi नुपी कांस्टेबल चानिपाल यांखै तरेट पासिंग आउट तौरे यांखै गा माथोय वाली हाइखि डिप्यूटी चीफ मिनिस्टर गैखांगमना डेमोक्रेसी चटपा लैबाकता पुलिस की मथौ यामना चावी मणिपुरदा चही 15 की ममांगदा पुलिस की मसिंग असि 15 रोमता ओइरमी हौजिकती बटालियन कया अपग्रेड तौदुना मियांगी याइफनबा पुलिस मसिंग हेंगले नुपी पुलिस की दरकार लेरकपना सेल थुंगी फिबम मतिक चाद्रबसु तंगाई फदना नुपी पुलिस की मसिंग हेनगत हनबनी महाना मखा ताना फोंदोखिबदा
पुलिस प्रजा नकनब मरी लेनबग लोइनना प्रजा तोयन पाउ फाउनगदबनी बॉर्डर फेंसिंग की मतंगदा सरकार असना मणिपुर की लम मांगदनब होनरी कनागुम खरना बॉर्डर फेंसिंग की मतंगदा राजनीति तौबगी थबक चथरिबस्ति तौबिगनो सरकार असना तौफम थोप थबक सिंह जब चाना तौरी हाइखि मांग लेतिबा मयाम से मतिक सारे क्वालिफाई होरे अवात पर लेत्रे एनी सिचुएशन थेंगनब मनी well equipped होरे physically mentally weaponarily or otherwise यारे हाइब्रा मुझे अरोई बगी वसक्त दो मुझे की कसम मत साधो लगा passing of direct से पांकोगा मुझे की हमना ड्यूटी दा मसा मसा की पोस्टिंग चतुना बारी माथो बताओ दो पांको लनी हाइब्रा सिंदरी बा असीम दमकता मुझे की पेरेंट्स दा हेल्प सपोविद्रा यवन की दमकता अदोरे नो नुमारो प्रोडक्ट तागिल दलेबा मणिपुर इंस्टीट्यूट ऑफ टेक्नोलॉजी MIT के प्रिंसिपल इंचार्ज ओरंबा डॉक्टर TH कुलचंद्रना अरान बथब कया तौई हाइदुना माइरोय सिंगना महापु लौथोखिनब चंगसलक पखोंजंग लोइसनखिबक लोइनाना मणिपुर यूनिवर्सिटी की डीन ऑफ स्टूडेंट वेलफेयर ओरिबा प्रोफेसर RK हेमा कुमार बु MIT की प्रिंसिपल इंचार्ज ओइना थबक बनख्रे ngasi प्रोफेसर RK हेमा कुमारना पाउमी सिंगदा MIT की थबक थोरम सिंह असि माकी माइकेदगी अंगम बथाकता महिरोय सिंह याय फनब येंगदुना थबक पाइखतकनी महिरोय सिंह तालिब दाबी सिंह मरी लेनब सिंह खंगनदुना पिननब होनगनी हाइकि मोइना हाइपदगी वे मेंबर सिंह प्रजा सिंह क्लब वे अकोइबगी क्लब की एजुकेटिव मेंबर क्लब छात्र सिंह क्लब तौरगा हयेंदगी नॉर्मल क्लास होबा हाइना लेबनरे हयेंदगी फुल वर्किंग आवर होइबा इरांग लेत्रे जी नॉर्मल छात्र छात्री सिंह माई कोर्सेन चंबा यान या की तुला नामी प्रजा सिंह वाबिरंबा छात्र सिंह की केरियर कई तो बदगी हाइसी प्रजा सिंह से तानरगा मुझे वाकी बसरु सी मेकअप तौनो तो आइना पूरी गई पति खास तो वर्षोई होना जरंगे MIT की महिरोय सिंह की खंदबा प्रिंसिपल इंचार्ज डॉक्टर TH कुलचंद्रबु लौथोखिनबा महिरोय सिंहना चंगसिनखिब खोंजंगदा पामदबा थौदोक कया महिरोय सिंह चथरखिबदु लाइबक थीबनी महिरोय सिंह हॉस्टेल दा लैबे यारोय हाइदुना तांथोरखिबा मतमदा तेरा येंखोम लेरा कम्युनिटी हॉल दा लमदम अदोंगी मियामना महिरोय सिंहबु लैफम पीबग लोइनना करीदा सोइखिकदगी हाइना येंगसिनखिबा मरी लेनबा पुमनामुकपु थागतप फोंदोरखि नौना लागलिबा प्रिंसिपल इंचार्ज प्रोफेसर RK हेमा कुमारना महिरोय सिंह याय फगदबा थबक कया पाइखलकनी हाइबगे थाजब लೈ हाइखि चंसिनजरपा यामना डेमोक्रेटिक ओइबा एजिटेशन अदु इंक्वायरी मनुंगी ओइना सस्पेंड तौजरे इंक्वायरी असिना यामना चुंगना तौबिरकनी हाइना होय छात्र सिंह खंजै अदु लाइबक थिदना नेगेटिव रेस्पॉन्स पि फंगजबा तागदी होगी यामना डेमोक्रेटिक ओइबा एजिटेशन से अमु रिवोक तौजगनीना थमजरी सिमा पनबे आई चटकिबा तांग कुनगमरी के नुंथिल पुंग अहुम ताबा मतमदा मणिपुर यूनिवर्सिटी की कमिटी रूम दा वाइस चांसलर प्रोफेसर H नंद कुमार ना चेयर लौदुना पांगथोखिबा मिफम अमना प्रोफेसर RK हेमा कुमार बु MIT की प्रिंसिपल इंचार्ज ओइना हाकिबक लोइनाना हाना की प्रिंसिपल इंचार्ज ओइरंबा डॉक्टर TH कुलचंद्र की मथक्ता इंक्वायरी तौनबा वारेप लौखिबनी इंक्वायरी असी IS ऑफिसर ओइरंबा RK अंगौसना CH बीरेंद्र अमदी P भरत सिंहना इंक्वायरी ऑफिसर ओइना थिजिंगदौरिबनी ngasi ayuk army ki fijol setpa terrorist singna Jammu and Kashmir ki police station amasung army camp amada attack tawbada mioi ku tarani thoi sire laikhidraba sing manungda Indian army ki lieutenant colonel mayauri agency dagi phangba pauda khulai matik chana paiba terrorist singna ngasi ayuk pung 3:35 taba matamda Kathua district ki manung chana laiba Hiranagar police station da attack tawki makoina mapanda laiba santri hana kaplaba matung manungda changslaklaga police ahum hatki madugi matung da makoina hijack tawduna purukpa truck amada nanthokki mafam adudagi Samba district ka tainaba army camp amada changslaga attack tawbada lieutenant colonel amayawna army manga hatki loinana army amasung terrorist singi marakta akan banumai kapnakhe maduda terrorist ahum hatle hairi thaudo asida battalion adugi commanding officer su sokhi hairi
SBI call center Mumbai deki ni haiduna miyam gi ATM gi serial number amadi account number hanglaga paisa kakpagi thodok lamda masida toina thokle masidagi Jackson view haina appeal torkle ISTV news na phangba pawgi matungina thasi gi tang amada Imphal West District Police ta constable oiba Tekcham Ramesh Kaubamioi amada mahaki ATM ki card adu block tawgadore serial number amadi account number haida u haiduna SBI Mumbai gi call center dagi ni haiduna mioi amana phone torke ATM card block tawkiba matamda amukhana tanabada matam changba maramna serial number amadi account number mioi aduda hairubada numit adumakta da mahaki account balance tagi lupa lising manga tathana leiramki mathangi numita amuk bank chalubada lupa lising mariga chamanga su kakthatuna leiramki hiramasing matangda Ramesh na SBI Imphal da complaint tawtuna FIR chankre Bank authority na Ramesh ta mahaki account ki paisa kakhiba du online shopping gi kakpani haina phongdu ihairi adubu mahak masadi online shopping dagi pot ama phawba laikhiba leite hairi jamana ba thodok ama oina ngasi amuk rims hospital ki police packet ki osi oiriba ASITH iboyaimada SBI Mumbai call center dagi mahaki ATM card block tawgadore haina serial number amadi account number hanglakhe adubu Ramesh ta thokiba thodok adugi paw tabadagi haikide phone tawrakiba number aduna 080025252666 ne Iboyaimana mahak masa CBI gi authority ni haizin badagi caller adu mawong chadaba wahi wata hairaga phone thamjinke miyamna asigumba call laklabadi Jackson view hairi Cooperative Department ki TP Cell Hill and Engineering Wing gi Executive Engineer Singjamai Thongam lekai dagi Okram Joy Kumar jingnaningai oiba mawongda masagi gari manungda siduna leiramle Bisnupur Police Station gi manung chanba ngaikhong khunau gi lambi gi nakalta leiba achauba kom amagi manungda mahak masagi gari Chandol Machugi Bolero manungda siduna leirambani Bolero digi number na MN01W0948 ne gari adugi sodi yawramdre hairi imung manungdagi phangba pawgi matungina ngarang numidang pung nipalom taba matamda sangai progda leiba department asige executive engineer M Ranjit ki mayumda mioi mari ronga laklam ki hairi makoi mari gi manungda PW digi executive engineer oiba chingama khadagi Bizen Koba mioi ama yawi hairi Numidang pung mapalom taba phawba laikhidraba Joy Kumar asi hotel Imphal da mamanaba kharaga leiri haiduna maki loina biga paw phawnaram ki hairi laikhidraba Joy Kumar gi manaw nupa Bhogendro na phongdoropada ngasi ayu walking chappa mioi singna bolero adu achauba kom amagi manungda tasinduna leiba thengnarapadagi police ta paw piraba matungda gari adu chingkhalaga yenglubada gari gi maning thangba sitta mahaki mayamba Joy Kumar asi siduna leiromkhibani misi asigi matangda imung manungna chingnaba leibana mari leiramba singna ningthina thigapiu haiki nungai to ma nai nungai jade ba singna ga de mam nai brother ni na amni masigi matang sai na mi kha yaw bra na chingna je ba adun tang e thigal ninge chingna ga Singjamai Thongam lekai da leiba Siroi Club ki secretary Jadumani na phongdorokpada club asigi president oiriba Okram Joy Kumar asi miyam gi aifana bakhanba misangni mahak masa matomta gari accident thoktuna siba oiramloi misi asida kanagumba khara soidana chenaram gani haibagi chingnaba lei haiki Siroi Club ki president oina thongpubi ni jujiksi ado aina so ngasai ayukta phone to mai number si to irabot ki celebration ni tang khana se aduga soi op tawai tau kan si da ikhang khang jana sumana phone lai mai to ga ta le ko le to ma si di bagi mong si paw sum long na mutan da ma gi gari si puri ba gari si soi dai mong de so yom da ba so phang da ba adigi hari ba masa mak gali gi onar ma oina ma si tung da pham ma ga le ba sum ba da kitang ai ko gi sai te gi di kitang jingna bam di phawai ado ma si yara ga di ko na kainu upayam tar ko mari le na ba isaitagi kitang thijana ningum su kun pau masmai nei na thamjani Irabot na mangjaramba manglan nasi hauzik leiriba party ki member singna kathokpaga loina na kona batai haina CPI gi state secretary Dr M Narana jananeta irabot lekhidabage humpugani thoirak suba state morn day gi thoramda haikre Irabot celebration committee na sinduna Irabot baban da pangthokhiba thoramatuda Irabot ka loina ramba M Ibohol Committee ki President N Mangi, State Secretary Dr. M Naramasung, Executive Committee ki member Kayana Sarwyaki. N Mangi na mioi kudimak ijat laina hingnana ba khona kiba amadi masagi nungai ba wakal thado kiba misak amani haina Irabot pusing thaki. Purvanchal
state sembaki mayukta laikhibadagi pungdongbamgi thodok adu thokibani irabot ase mirot oiduna laikhibadagi Burma gi tangoda punsi loiki mahakpu haujiki mirolna ningsingpham thoi haiki Dr. M. Narana irabot na tauge khalamba thabak sing haujiki mirolna tauba ngamna na bohona batai mi na mi bu hantana yengdaba lairaba lehendaba mi amagi phangpham thokpa hak phanganba ngamna bohona batai haiki leihoriba khaina maki wakhalon da thajariba bana likhat piraba party sigi member moina khoi gi thokse irabot na pangthokpa loishilamdaba thabak kaya ama pangthok kani haibase akhoi wasap koi and this should be the promise of the communist to be mahak proletarian internationalism the thajabu vishakam sunadagi akhoi gi lam mache amagi natro through amkiwan he was a true marxist a communist September tha khakta da irabot ningsing bagi thoram pangthokadaba orabadi mahak puningsing ba tokpana phagani haina social scientist Dr. Dhanavir Laishramna phongdokre lamyan ba irabot ningsing thoram observation committee na sindna MDU hall da pangthokiba lamyan ba irabot ningsing thoram da wapamasi phongdokibani thoram adu da observation committee gi convener Thongnauzam Iboyaima co convener Joy Nongmaithem Chamasung S Dilip Mete su saruyake thoram asida MU gi professor MC Arun Tonga gi editor S Rajan amasung Dr. Dhanavir Laishramna akhanaba wangangloi singoike Thongnauzam Iboyaimena lam khudingmakta leiriba singna maramdam bunungsibagi wakhalon sagat minasi maraiba punungsijaba irabot kumna matam aduda laik lasu hairaba amatana maraiba kidamak khanba laikhide haike Manipurda thao meramdasu ganjemdasu akoi human society boguna thajena thao lejasu forest lejasu kadra chaun kadam sui kam lejasu biwagi kokta yaadana meramurga chinnajan meramurga awa jippoga donneba adugo mahakarmagadi shoyde thokadami Dr. Dhanavir Laishramna Lowyam Chaba Phamnaiba Singa Janaramba Lairaba Lomi Singbu Loinaramba Irabot ki Wakalon bu Thajaba Thamduna Aikhoi gi Khunayasi Kanbatai Irabot ki Maming Amadi Punsi Wari Khak Ningsing Batoklasi Mahagi Wakalon Tung in Batai Natrabadi September Thalak Pada Ningsing Bana Kanaba Laigadaba Mandi Haiki class lines masi class lines class lines Irabot class lines is very long sini. Lagi sendoi chaba, loyang chaba, aduga phamnai bising di ma chanaram de. Marang sam pik jate. Moi mayok tani ma tos. Moi mayok tani. Ngasi aikoi gi marak sida, aikoi gi lai miyan sin sina, aikoi namu tori sina, lai lomi sin gi sina mu thamamba. Aduga mamayak do, aduna naksan namu tina betunya. Ada aikoi gi kunai sina masigi yendragadi sumthodragadi aikhoina mai paru haibatu keibuk leiroi habisine aduga ahanjidi am tangbanani Irabot Research and Commemoration Committee Hymn Charitable Trust All Manipur Intellectual Forum All Manipur Resort Drivers and Pullers Welfare Association All Manipur Democratic Women's Front All Manipur Peasants Union Youth League Manipur amasung Students League Manipur na sinduna Pishumda laibe irabot ki statue da humfuganito suba irabot laikhidabaki kumon thoram pangthokre laikhidrabaki statue da miam na lai sukatune kai kumna botke jiribam dasu jananeta irabot Memorial Trust na sinduna humfuganito suba kumon thoram jiribam babu parada laiba irabot ki statue da lai sukatuna thoram pangthoke thoram asida trust ki president Omangi General Secretary N Ras Bihari tongan balup singiluchingba singamadi mahiroi kayana Yaki. All Jiribam Lomi Marup Bamgi Town Hoda Jananeta Irabot ki Chamagatara Suba Mapuk Numithoram Pangtoki. Home Department Lisingani Taramatoigi Jun Taramari the Tokiba Order Amada Cyclegi Area Karada Atopa District Administrative Jurisdiction Makada Thamnabagi Tokiba Order Radu Handok Trabade Miam Natumina Leroi Hairi. Ngasi Manipur Press Club the Pangtokiba Paugi Mipam Amada Cycle Area Naga People's Organization Cookie in Peace Cycle
Gangkai gi miut singna phongdokibada sarkar na darkar gi matungina singi mafam singda police station sing hangdokpadi taramna wai adubu district amaki area sing atopa district amaki administrative jurisdiction makhada thamna khonabadi yaningde hiram masiga mari leinana organization anina hongi thabak puriba deputy chief minister da memorandum amasu pisinkhre Miam gi apambagi matungina September kuntra phabugi manungda darkar oiba thabak lokhalaktrabadi miam ga loinana changsinbe aba khongjang changsingani hari Jing da khangde karai da khangde manung da khangde strategic location strategic base mayam du da darkar le haina khanba mafam khuding da police station outpost hangbiyo police station sing asina maram moiduna aduga security law and order sing sigi na maram moiduna huji huji leireba original subdivisional boundary original district boundary sing si thogai ba yaro yes it is legidabni aduna khoi tarik kun thagi manung sida khoi na Home Minister da haijabisi appropriate action lokat pio habini ekoi memorandum matung ina karigumba thausabi dragadi ekoi another public meeting matogani nimthau mayam ga ekoi pulaga adida decision ama next course of action do ekoi lokat jagani habisi Mobile company amagi advertise tawbada maitei mek yaudabagi matangda company asigi marketing section ga milal mayai loisangi phampuba singa phaminaduna yanaba purakre numinini gi manungda maitei mek na makokta chauna yaholagani amadi maitei mek yaudaba matam yamda advertise tawdaba haina yanakre amarumda lub asina lon namadi mayek chawkhat hanaba changslagri basida kana kana gumba singna marakta chawkhat tanaba ayet pa apan ba hek hek thorakli basi matungda amuhana yariba makai tawbidanaba apil tawri July thada Bhopal da pangthokiba Miss Bharat Lisingani Tarahumdoi amadi handakta Guwahati da pangthokiba Tyra of Miss India North East ki title fangkrabi Lina Lamnailing Chongloi ngasi Imphal thorkre Mapu miyamna airport haraw tayamna okre KSO Sada Hills ki miyoy sing yawna pangthokiba haraw tayamna okpa duda KSO Sada Hills ki president Thangmilan Kipjena Lina Lamnailing Chongloi na asingba mingchat kaya phanglakpasi Manipur gi oina achauba mai pakpa mani haiki Haukiba September kun gomdoida Churachandpur ge Bungmol da thokiba thodok amada nifuga taruk suba Assam Rifles ke gypsy amai thaduna amangata thon kiba thodok aduga mari leinana mafam adugi mioi kharana piba report ta base tawraga media da yawrakiba nifuga taruk suba Assam Rifles ka laiminaba KCP group ka manaduna numidang da KCP ki cadre sing uniform selhanduna mamai mamit khumjinduna miphamipun chathamine haiba wafamadu yumpham yawdaba semjin sajin bani haina KCP ki general secretary Bangan bana sengdorakli General Secretary asina thorokpa cherol amada thodok asiga KCP ga karing bahiram amata da mari leinade KCP taibangan ba masung KCP MC Nongdren Khomba group na miyam ge sentiment sokna na ba thabak tawkiba leite amasung tungda tawgada basu leite asigumba housing oriba Manipur ge law and order ge fivam amade revolution haibasi khulai paidra basu tawbe ai haiba wakhalonda yumpham oiduna sarkar ga peace talk process ki khongthang asi lorkibani Peace process the leading da party na MOU gi ground rule amadi revolutionary ke ideology amadi ethics ngakna ngasi phawba chatuna lakli communal oiba amadi dharma gi oiba khenaba thamdana amata oiba gi wakhalonda lamdamasi ki territorial integrity amadi economical revolution industrial revolution green revolution social reform amadi political revolution da mai onsinduna miyam gi pakholoi oiduna awon ba purakna khona bada angamba pangal thona puthokna khona ragliba party ni Kanagumba Praja section Karana Loop Asibulan Una Bamadi Minchatina Konava Tonga Si Tobidanaba Apil Tauri. Horticulture Mission Gi Makada Tongan Tongan Ba Mahimerong Singi Maru Lomi Shingi and Tokre. Horticulture Department Sinduna MDS Complex Mantripukri the Pangtukiba Tormasida, Parliamentary Secretary Bungzagin Bate, Hill Area Committee Manipurgi Vice Chairman Kikonbo Newmai, Commissioner J.C. Ramthanga, Director K. Ngachansu Suryaki. Kikonbau Newmaina Hozik Kaithel the Pangliba Mapalangi in Sang Napishing asi Panaba Ngamnaba Lomi Singna Thawai Haksang Yauna Lamdamasigisu Potok Putoksi Haki. Tongan Green India mission Tongan Mase Equita Tuktanale Reliance Fresh Haibugumba Tongan Olek vegetable gi fruits gi Tongan market Tazik Tuktanale Tokliba market sida products Equin Nordisk ki products I'm sure that Equina, Labour, Atop India, Atop Zagadi, Lapa, probably Equigation, Tesida Hingani.
masaksu phadaba hengani ekhoigi sina market sida compete ho ngamgani aduna asida ekhoi myam se emphasize pirga policy na hainini LD Rongneland Chiru Koba Chahi Tara Taruklom Surabanu Pamachama, Haukiba Tang Kungamari dagi tuition Chatnanaba Tokiba dagi Mapam Kangdana Mankre, Nupamacha se put Mari Makai Wangi Kulai Kuchuni, Mahana Tokiba Matamda Hikok Machugi, Jingi, Quarter Pen Ama, Waltanaba Machugi T-shirt Malitke, Mag Lampel Sanakatel de Leba SG Edmund Skulda, Class 7 Tamliba Heroine, Mahapukanagumbas Singna Thingna Birabadi, Maranga Popular Station Natraga telephone number 8729953179 da pau pibiyo haili Amaromda Bikas Pasman Koba Chahi Taramapalom Surabanu Pamachamasu All Lambulenda Leba Narayan Hotel dagi Chatkiba August ki Tang Kungi Numidang Wairam Pung Mangarom Taba Matamda Tokiba dagi Tiba Kangre Hari Mahak Bihar dagini Hausina All Lambulenda Lebani Kanaguma Sing Hari Banu Pamachasibu Tingnabirabadi All Lambulenda Leba Narayan Hotel da Natragana Mobile number 9612462178 da pau pibiyo hari Social Development Organization More Ward number 5 na BPL ki manung chanba imungi mioi chani da kangkhal chani lemna yanthokre NGOC ki Project Secretary Yahya Khana Organization asina more da matamatam gi oiba angamba mateng pangani ISIB amasung H kamari leina ba ipau khangning ba leirabasu NGOC gi lemna telephone torpa yaba number 1097 natraga 0387 21097 da phone tawiro hairi Thawal District Police Commando masung taramanga Subasam Rifles ki combined force na phare hairiba Thauchom Gitan Chai Kuntha Taruk Apok Patomba Yaripok Laimanai de leba mio asi ke CP ke nganba group ka karigum hiram amata da mari leina de haina lub asi ki Publicity Secretary Malem nganba maitaina sengtorkli Hazib Sanapri Pau ngasi sanabgi pauda thangmai bangi laijing ningthau sanglen da chathari ba waikhom gambini leima memorial likam knockout kang tournament ke ngasi sanaki ba match ta khundrak pam kendra na wangoi kendra bopajil kungataru kungamathoi da maithiba pikre hayeng nambol kendra madi ka samthung kendra anina sanargani Imphal West District Football Association Sinduna Malomgi YWC ground da chathariba ahumlak suba Kangjam Karanjit Memorial Second Division Football League Tournament ke ngasi sanakiba match ta Sai RC Tagel na Kripsha Nauremthumbu goal amasino da thoikre All Manipur Volleyball Association Sinduna Kuman Lampak Indoor Stadium da chathariba Junior State Level Volleyball Tournament ke ngasi sanakiba match ta SUWCB Irengbamna ISTADCA Urembambu set ahum anida LSKDA Lampelna NYVA Sanakaithelbu set ahum amada maitiba pikre Minigi ngasi sanakiba match tana KLYA Nambolna KYDC Kanchikulbu set ahum sinoda aduga SYDM Mutum Pibona ICSA Irengbanbu set ahum sinoda thoikre District Youth Affairs and Sports Bisnupur na Sintuna District Level Inter-School Games ki damak tongan-tongan ba discipline singi trial selection pangtuklagani hari Thawaya wa sanaro singna Bisnupur gi DYASO dagi form lawbaga loina na form pishin bagi aroiba matamna lagli pa October gi Nepal phawbo oigani hari Quad City da pangthokiba FC Under 16 Championship Lisingani Taramari qualifier da Indiana Lebanon bu goal Mariama da maithiba pikre match ati da Manipur da gi haukiba Jayanand da Moirang themna goal chanduna lead tawangam ke matung tarakpada Aniruddha Thappa amadi Manipur da gi Vidya Sorlaishram amadi Ali Kharobina goal chanduna chauna mai pakpangam kre Mongolia da pangthokadoriba World Junior Master Bodybuilding Championship da saru yaruna bagidama Mumbai da IBBF na pangthokiba trial selection da Manipur da gi ambagi player junior world ki damak P Dev Singh amasung Master world ki damak Akam Premchand Singh khalak hari Hausi loisilak padang sinumagi oiba inga sagi pau ICR Lampel Pataki Pangba Paugi Matung Inangasigi, Quidagi Saki Bagi Chang degree Celsius Kungamapan Dasmik Nipan, Quidagi Ingbagi Chang degree Celsius Kunga Dasmik Ahom, Nusitea Westing Maningli Chang Ayukta Chada, Marbudra Matoi, Nutildana Chada Humbudra Taru, Nongzugi Chang
2.8 mm ni Hozerobida Maroba Pau Amona. State as a Pau Mishina Ki Akang Yaudana Mato Pangtok Panganaba Press Council of India Subcommittee na Sarkar Kangam Kai. Manipur Gingam Kaki Matang the Rasniti Tobikano Sarkar Nata Pontopa Kuding Matori Haina Deputy Chief Minister Kai Kangam na Haikre, Amade, RK Hamakumarbu MIT Principal in charge in Hakibakaloina Mahiro Singh Hostel the Hanjina Kray. ISTV Pau Matang Salojere, meaning Tabi Pusum Kana.